ꯑꯩꯅ ꯀ꯭ꯋꯦꯁꯟ ꯑꯃꯗꯪ ꯑꯍꯥꯟꯕꯒꯤ ꯑꯣꯄꯅꯤꯡꯁꯤꯗ ꯁꯥꯔꯗ ꯊꯝꯖꯍꯧꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯁꯦ ꯁꯥꯔ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯃꯝꯕ ꯃꯔꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯁꯥꯝꯇ ꯎꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯗ ꯃꯌꯣꯜꯅ ꯑꯁꯥꯝ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯅꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦ ꯃꯌꯣꯜꯗ ꯇꯧꯔꯤꯕ ꯁꯄꯣꯔꯠꯁꯦ ꯃꯌꯣꯜꯅ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯈꯔꯗꯤ ꯁꯕꯁꯇꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠ ꯈꯔꯗꯤ ꯍꯥꯏꯔꯤꯅꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯦꯕ ꯑꯗ ꯁꯥꯔꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯥꯔꯅ ꯊꯥꯖꯕ ꯑꯃ ꯄꯤꯕꯤꯕ ꯌꯥꯕ꯭ꯔꯥ ꯉꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯔꯝꯗꯤ ꯂꯥꯟ ꯍꯥꯏꯕꯁꯦ ꯗꯦꯠ ꯏꯁ ꯅꯣꯠ ꯗ ꯑꯦꯟ ꯑꯣꯐ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣꯔꯤꯌꯥꯗ ꯋꯥꯔ ꯇ꯭ꯔꯣꯟ ꯀꯟꯇ꯭ꯔꯤ ꯑꯃꯗꯤ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯗꯦꯟ ꯆꯥꯏꯅꯥ ꯑꯒꯦꯟ ꯂꯥꯟꯅ ꯃꯤ ꯃꯤꯂꯤꯌꯟ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯈ꯭ꯔꯤꯕ ꯉꯁꯥꯏ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯋꯥꯔꯤ ꯋꯥꯔꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯔꯁꯤꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡꯁꯦ ꯃꯊꯧ ꯁꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯟꯕ ꯐꯤꯆꯔ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯁꯔ ꯀ꯭ꯔꯥꯏꯁꯤꯁ ꯀꯨꯗ ꯕꯤ ꯇꯔꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯃꯦꯅꯦꯖ ꯇꯧꯗꯕꯁꯨ ꯌꯥꯗꯦꯀꯣ ꯂꯥꯟ ꯍꯥꯏꯁꯤꯗ ꯂꯥꯟ ꯍꯥꯏꯔꯗꯤ ꯑꯅꯤꯃꯛ ꯆꯪꯉꯦꯗꯤ ꯑꯃꯅ ꯐꯤꯖꯤꯀꯦꯜ ꯕꯦꯇꯜꯅꯤꯀꯣ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯂꯥꯟ ꯊꯦꯡꯅꯕꯁꯤꯅ ꯍꯧꯔꯛꯏꯕ ꯃꯤꯗꯨꯅ ꯂꯦꯞꯇꯕꯅꯤꯅ ꯔꯤꯇꯥꯂꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯑꯥꯏꯗꯤꯌꯥ ꯀꯣꯛꯀꯤ ꯂꯥꯟꯁꯨ ꯂꯩꯗꯅ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯂꯩꯌꯦꯕ if you want to see the vivid color 7 of the rainbow there should be mix of the heat from the sun and the water from the rain aduna magi akhoi nong haifet kublap tabadu sagraba nuksagi mangadu da tholakpane rainbow je machu taret se akhoi na kanglipa gi phirani gaina haiba machu taret ya ma ma tholok toise aduna ritale tobagi kangbu naha me amna thengnabana aduju thengnare aduga in course of time akhoi miyam singsidang ngasai nong haifet khikthaba adumaina future gi oiba policy program ga loinana akhoi miyam singsina mental makeup and the battle of idea di tawdaba yade dana aduna amoiro aina khanjabadadi mayon gi loitok thokraga possession of national character se in yam interest logo area amju area ne ado akhoi nahasing na du uraga toropasa I really wonder I hold the like me ibis the national character the emphasize tawdaba yawdeba ada sigi national character the moina hard working high moral values discipline kind of moi pirise ada sense of belongingness and patriotism kind pirise masi